special for Manipur gi oina haitai khogi Manipur gi oiba policy ama laktoriba conjunctive government ni the government si mawangda mu lere ado hojiksu mu na Modi na prime minister waraba ado loina Amit Shah na mu home minister je dum pai le taragadi amu se home minister pai ba yani yaroi na taga ki post ma ama cabinet ki kano si minister jingji demand mem tong na ko hoji odan ni panbi re mangda ado yamu hanjan jaro gi haiba mayam sigi pot to the lag ahong bakar le taragadi adi government si masana dum si BJP led NDA government oitar su masigi government si da kogi portfolio si masika ahong ba le taragadi policy si Manipur gi damakta di policy je new policy khara oirakpa yai hai si aishu thamning eba adu natadana hanagi paiba president amari prime minister and other cabinet colleagues hana leramba jingduna as it is Manipur gi phibam jida moi dum pai ta di hanagi phibam jida dum tawbu ya oi thok pisiam leyeba maramdi aina khanna jariba khoi thamjariba wafam se special for the policies of Manipur the kari policy and the government sina third BJP led government sina prime minister Narendra Modi na madi Amit Shah na kari tor kadagi haiba matamda madu hanagi makhoina yanaga legi ba haitare ekhoina jo han hanjan TV channel kya da platform kya da hairaga laiko makhoina tawge khallaga yalaga leriba thorang do madu sungso soidna makha satharakane ba ekhoi allegation oibe yai that is reality nataga facts kara dum madu tongan ba circumstances mayam di ekhoi lebe yai do ekhoi ngangnari se kurumaina popi thabada se central government na kari mamakhalgi yam chawba action ma lokhala kanada madu mangan na khona ba dum tawgibu udi haitare state government na state lengang na tawba ngaktane ba aduda state lengang na tawba matamda man mangam samana yoksan mangam da ba area khar da thabaksi adum pangkhok bangam da na leiki ba kari ginu haidar di support from the central government se yam what crave adu leibani madugi ahong je khoina thoidongna ugi deba mamangduda aduna dum sigi state government da marnai nang narnai dum tawjero khoi state government da tawriba thawuk tu da khoi mateng pangoi hana bias oiba manba mawong ama khoi da sumlak ba haidare ade buffer zone mayam ama seme masi international law na or su international humanitarian law na oiraga buffer zone ama semsi haina laktaragadi madugi tonganba kenoma protocol ama ngaga official notice ka thoktana phajana tawgadabane ba adusu khogi country ma gi marakta leiba potu ne bala kadosi adubu officially thokta bida hekta army na khogi buffer zone tham gi mong man ba thamjilaga khoi hekta madu sangba yaroi kholoi haiba aduga peace and normalcy puraknamdi gana haijilaga leiba thawongse masi adum satharaga lehelloidra anoba government si laga gana haibada ai hanagi prime minister di president na makhoida toriba thabak sida endorse tobodona adum encourage tobodona adum uri ba khoina di the egg of the army ni aina banjai si army no ero then paramilitary forces na oiro adu gadi sigi Manipur gi peace and tranquility si restore torake haibagi policy ama nauna semaksi haidar gadi anoba minister mathau tare among the idea ma tongan malakpa then the collusion kar labra isi allegation ma mo hoitar su from different side of the people like koi mam tari ba kai da tare haidi koi cookie gi militant sing the su agreement sign tongnaga laiba sing je whether their agreement is extended or not masi koi question isi hangnai ori bane ba hojik se masi koi extend tawdre 29 February dagi masi amone extend tawdre hai taragadi madu officially thogadabani adi extend tawre hairga su tawre haibadugi legadabani then the ground rule yauriba for ground rule do ekoi phasana nga in natraga ngakte nga naba kari thabak lokhot ke dage ga haibagi tongan ma thowang ma tawgadamne ba adu masi tumilation re kari hai no khangde masi policy amane ba makhogi masigi policy na tongan ba makhogi agenda ma yaur kanada tawba manba policy ma tawraga losin mangam daba makhalgi koida violence tholaga masigi yam chaotic oiba situation jingji akhoi dum create ta hole sumatang to hole
sigi policy se adum hongoi aina thamjani se special for manipur adu atai scheme khara dum hongbai ko maje tongan tongan development scheme jing se NRE GSR su then other ki government ki development scheme mayam lei ko 240 schemes tagi hena koi manipur da India re implement tawri ba adu effectively implement tawba then target population yauba haibagi adudi yam chawba koi wang mo wei marakti khurak ta nana horaga koi yaugadaba miyam gi makhut yaudri ba adu inang nakpare state government na tawba program scheme jing da bo central government na taba da boy koi gi yaubam thokpa phang thok mi da phang da na ngasi bawa problem ma'am leiri thengnari ba koina uri ba aduna ngasai gi point da laksal laga da koi da yam maru ri ba koi mang da ta dun leiri badi koi hojik leiri ba conflict situation amadi violent riotic situation amada tholiba koigi masi conflict se masi resolve to nabagi tongan ba policy ma tawba targadi madu yam thuna lotion gredoni maduna anoba government si amuk form to targa su ngasai gi kenona amit sana adum president sorry home minister oi leraba aduga amuk Narendra Modi adum prime minister oi lei targadi makoigi check to giba before the eruption of this violence they had set already when a tau plan do adugi set tau plan do da adum laga madu da tahanna ba soidi ilakado male adu some statement amada madu media gi report koina amisana ibedo sigi keno sidi declaration of the election results sigi matungda akoi keno se peace and harmony si soidana manipur langani haibagi statement yauki ba adu agdi thoina masigi keno se violence se thon na bagi indulge story ra insilira maduda pangjelira haibagi podma khoida mayam wang mayam thore ba awna sigi manipur gi lotion na koi mangna tari first priority piriba pigadaba pibam thokpa masidagi masigi keno se pigi haita di akoi manipur da leiba akoi miyam chingna akoi na khangmina ba yaba akoi da peace building process ta lakpa yana na bagi athuwa matamda solution je purak ba yana na bagi haita gadi hujiki government si da yauri ba akoi gi minister cabinet minister jingja masi select gadi aidi policy je ta sengna kaisu hongoi na khanjani thamjani maramdi amuk mamang na yengba ya akoi na mamangi kuki naga gi conflict tu da akoi 7 years hena masi akoi adum chathan gi ba makoi lotion na policy amta tawgi da ba haitare adum yenga leiba adumain tawba adum lei ana policy se yong hongada ba mande for the say bringing the peace and normalcy in our state Manipur madu dadi am ho mi se yong hongdo mande government si hane masati dum leibani na adasu si mister sidasu Manipur da koi si mister dum leiba adasu home minister prime minister jo hane le dum oidaragadi masi yung hongdo mande na ifa song je soin thamningi adu athai development scheme jing dadi adu home mayam la kani maramdi ngasai gi athai partner leiriba keno jing ji gi NDA gi partner jing da maru ina uji ki JDU leiriba adi TDP leiriba makhoi gi pressure da dagi development gi se kuramena Bihar ji special status POID Andhra Pradesh status demand special status demand tori ko adu eraga di tongan ba keno amada development gi thabak di adum policy di hong pa ya ba adu mangda tari ba khoi mangda tari ba tomam thok pa se masida di slightly kidang change tor di ai aduga pulam hong kana da yam thunu ro me peace lakane ji di ai thaja je de na pa son